ख्वाई पुनमकपु अहानबमक्तदा MM ना तरामनो उक्सरी MM Entertain Manipur na ngasi amuk mayamgidamagta puduna lakchariba film asigi mami Leichal film asi chaliba chahi 2025 asimaki September gi tang 16 asimakta MSFDS ta premiere show utkadori film asi romance family drama category gi Manipur gi movie amane film asi yengba matamda adukki matik nungaiba amadi yengba matamda pukning nungsiba phawhungadori film asi gi wari asukki matik fajaba haibadu oigadori film asida macha oibasingna pamliba thabak adubu mama mapa oibasingna thingba amadi macha aduna pamliba pukning gi apamba adubu tauba yaroi haiduna thingba gi saktam madusu uba phanggadori film asida yamna nungai taba pukning nungsiba amadi yengba matamda adukki matik nungaiba film asigi wari asukki matik phajabana maram oiraga yengba gi pianba nairoidori film asigi director Aditya K. Hayes amadi Helbil Laishramna oiri film asigi story screenplay lyrics amasung dialogue dalom guru mayumna oiri film asigi cinematography amadi editor su Helbil Laishramna oiri film asida maru iba saktam langliba singdi Silhaiba Arpita Santi Puneswari Susma Malyam Nganbi Santhalembi Idhau Ratan asini singbani film asigi singer na Nancy Khuman film asi yengba matamda asukki matik nungaiba pianba amadi pukning nungsiba yengba matamda pianba phawhungadori yengba matamda yamna nungaiba mahaw ama phawhungadori film asina yamna fajaraba message kya ama supigadori Leichal chaliba chahi 2025 asigi September gi tang 16 yasimaktada MSFDS ta premiere show utkadori ba sibu mayampum namag yengminaduna film asigi fajaraba mahaw adu punna lawminasi mayampum namag yengnabagidamag sem saduna laibiro film asi yengba matamda nungaibata natana film asigi wari asukki matik fajaba amadi yamna fajaraba message kya ama pigadoribu film asibu mayampum namag yengminaduna film asigi fajaraba mahaw adu punna lawminasi